State asida popular government ama semba yabagi matam loigada ba yam select bagaloni na Kuki-Zo MLA Tourang ngasi Union Home Minister Amit Shah ga Unanaba Thourang Touramba du Yeithokhre SKTV na fango pawgi likhun singi matungina Manipur gi Kuki-Zo MLA Tourang ngasi Assam gi Guwahati da Union Home Minister Amit Shah ga unaduna popular government ama state asida semnabgi matang da aroiba khudong saba piba oina wari sananaba center da gi khangan ki wari sanagadori basi Union Home Minister Amit Shah na numit nini gi oina ngasi Assam da lakani Touramba khongset asigi manung sanani Masigaloina na MLA Taragaloina na Kuki-Zo gi CSO singilu singba singsu wari sanabada saruk yanaba khangan khibani adumoinamag laibak thiba thodok amada ngasi Maharashtra gi Deputy Chief Minister loina na NCP gi senior leader Ajit Pawar na plan kaibada laikhida baduga mari lena na Home Minister Amit Shah ngasimag Maharashtra da satkeba loina na mahake Assam khongset Yeithokhre Tungda tha asigi tang kunthra da Assam da lakpa loina na khongset adugi manungda Kuki-Zo MLA Taraga Unanaba Thourang tawkhre hairi Pawgi likhun singasina makha taraduna Manipur da President's rule thamlakpa sahi ama fagadaba numit yam selectaba galoina constitution gi oiba khudong sadaba sing mayokna danaba amadi Assam gi assembly election nakshilakpa asida Manipur gi issue sina nungaitaba thondaba haibasi center na sapsana khalli Masigaloina na PR gi sahi amagi matam loigada matam kuishalaktra basida popular government ama semhobana tragana assembly dissolve tawkiba yabagi pibam lakpana lengak semada amadi semna bohona bada saruk yaba yaroi haina kuki lalolup amana MLA Tarada akan momongda akiba pirakpa leirabasu MLA sing amatoina punchinduna popular government ama sembagi tangai fadaba Manipur da lei haibasi center gi thajabani hairi